Imphal District Moirangpurel area da Kuki Kulai Paiba Singna ngasi nongalamdai bom amadi nongmai seasonaduna amuk hanna attack tawrakrai attack asing ngasi nongalamdai pung ahumrom taba matamda amambagi khudong chaba lawduna Kuki Kulai Paiba Singna Moirangpurel manaki bongyang Kuki area dagi kumtharaklaga Moirangpurel tamna bom amadi nongmai round kaya kapsilaktuna amuk hanna attack tawrakhi Loinana Kudakta Maite Kulngakpa Singi Maike Degisu Kuki Kulai Paiba Sing tamna khud handuna chawna khutoknakhi Pung amarom chathakiba khuthongna baduda nakalani gi marakta thoidokpa asopan yawbagi pau fangdri adobo khuthongna bagi area da state amadi central forces kaya laktuna pamdaba thodok singthoktana ba akanba section thorang laukhatli panba yabadi Imphal district ki Moirangpurel amadi Tumuroki area da ngarang Kuki Kulai Paiba Singna nunglengyoi pekpa sinmi singi mathakta bom amadi nongmai sijanaduna attack tawrakhibani Hiramasing matang da press ta fangba pauda ngarang nungthil pung amarom taba matamda Kulai matik chana paiba Kuki Kulai Paiba Singna Moirangpurel amadi Tumuroki area da nunglengoi pekpa sinmi singda attack tawrakhiba adu state force amadi maitei khulngakpa singna khud handuna chawna khuthoknakhi loinana numedang athengba fawpa Kuki Kulai Paiba Sing adubu khungakpa amadi police ki maikaida nomai kaptuna tanaraga tanthokhi